Manipur Top 20 News na tungan-tungan wala source hindi lakot sarga. Mata-matang di oiba maru oiba ipawsing patukong kahanjay. Ahan ba ipawsing gi update ta? HHG gi kuthang da pigataba Economic Empowerment Scheme gi senpam Mikhal gi khulai oina sinagadawribra. Mayol Manipur gi puwari oiba numit singbu namsinba manba thaong legangna chathori UCM Cobra Force thamjilakni basi mihat pasing laksinaba honadrabadi Manipur namthanaba lakpani haina lawgani CPI Modi lengang na sakiba wasaka tawthor pathabaka sangdamnabagi document ama Congress na phongkre amadi Nepal da India dagi haino pusilak pathingkre hairi pau santok na pijari ahan pau da Cobra Force thamjilakni basi mihat pasing laksinaba honadrabadi Manipur namthanaba lakpani haina lawgani Cobra Force ya laklabasu Manipur da thokliba chahi ahum helaba lansida mihat pasing laksinaba thabak paikatrabadi Manipur namthaba lakpani haina lawgani haina CPI gi Konthaujam Local Council gi Secretary M Kishore Chandra gi chirol amana phongdorakli chirol asina makhatana hai Myanmar gi changsilakpa militant singna maiti singda landarak laba matung hojik naga phurupta amuk onsinduna tha ama ani sida naga micham singda khut thatuna mihat mipun gi thabak chathari ngarangsu Tangkokpi district ki Pongringlong khuldagi Tungjanglung panmai chahi yangkhai gi nipan bu tamthiba halambata natana mioi anibu asok apan nang halam khibasi yaningde thaudo asida chief minister na akan bamoong da kandem tawi haina phungdokpagi mahutta chief minister gi makha da lariba security forcing sangsinduna nongsagum thauna fana chungthoktuna mihat pasing fatuna cherak pi gadabni hairi Manipurda lalahuba laksin bagi mingda aspa thamlakhibadagi mioi kya gi punsi mangkhre haibasi puwari na khudamni Manipurda lakliba Cobra Force na Maoist na singba laksin bagi mingda micham kya hakhiba India lengang na lochinduna thamli chahi helaba Manipur gi lal asi matau karamna thorkhibano haiba center lengak Cobra Force CRPF na khangdrabadi ona tainana micham halakpa yai Myanmar gi changsilakpa illegal immigrants singi marakta yawriba khulai matik chana paibe mioi mutakpagi mahutta micham da nongmai onsilaklabadi genocide haibadu soidana Manipur da oiraklagani CRPF gi Director General na khulai paiduna chatpasing neutralize tawnaba Manipur da thorliba Cobra Force na Maoist ki area da tawbugum chathagani hariba wapum asi micham hatlagi haibani lo thugaiba singda nongmai kapada Cobra Force na hiroidabani haikiba wapum ngaktabangamde Myanmar dagi changlakpa militant singa wari saba chatliba asi karigino Manipur silaipa asigi masak thokpa state ama oiribani sport culture amadi intellectual resource ki lamda human resource fadana puthokliba state amani musing yamdraba state asina laipa asigi mingchat kya purakre mihat pasing laksin bagi mutta micham yam da onsilaklabadi Cobra Force na laklibasi Manipur namthaba lakpani haina lawani hairi amaromdana Manipur gi puwari oiba numit singbu namsinba manba thaong lengakna chathoridabani UCM na sumna claim tarokli Manipur gi puwari oiba numit singbu namsinba manba thaong sing lengakna chathoridabani center amadi state lengakna Manipur gi June 18 bu icham chamba numit ama oina laupam thokte maru oikraba numit sida Rajya Sabha gi mikhal pangthoknaba leblagibasi kumja 2001 da India na Manipur gi apun bagi saktam thukainaba honarpada miyam gi ihona maithiba pikibadugi atamnana achengba tanja ngairga numitsida mikhal pangthoknaba lepsilakibra haina United Committee Manipur UCM gi Secretary Information and Public Relation Soibum Anil gi chirol amana phongdorakli chirol sina makha taraduna democracy chakpa India da mikhal pangthoktuna lakli mioi kyanasu magi apamba matung ina saruk yari handak Rajya Sabha gi sit kidamak pangthokadoriba mikhalsi June 18 numitchida pangthoknaba numit lepsilakpasina lamdamsida lairiba miyamda khoirang khoisauna hanba pendabak kya phahale Manipur gi territorial integrity kayakpa yabagi tangkak lakpada kumja 2001 gi June 18 da haunaruba naidana iramdamsibu kannabagi damak akiba leitana masing thingamdraba mioi cha kya ama thoruktuna miyam gi apunba ihau haukibani Manipur thugaipa yaroi haiba ihaududa athaubi kya lamdamsigi damak thawaina pontha piki kaya amana asok apan nangkibani makhogi thauna lingjelna henkibana India lengak ki phire phawba hongdokibaduni masigi tungda ngasi phawba leptana kumja khudingi June 18 bu the Great June Uprising Day Unity Day haidaduna thorom pangthoktuna athaubi singi mafumda lepak miyamna ikai khumnabaga loinana ningsingduna harokliba mirol singna iramdam ngaknabagi waklon bu khangminaduna laklibani maramasina India lengak ki democracy ki kanglon matung ina mikhalsi pangthok pabu Manipur gi miyamna
pirang ihaunaba ningsing ningai oiraba numitida pangthoknaba silakpasi numitchigi nungi oiba ichelbu nathai henaba lainga na hotnabani haina lauridabagi maram laite amaramda tha asigi tarani panda pangthokadariba thoramsida ireisa khudimakna furuki khenaba thamdana saruk yabiu haina sucherolsina paujelakli amaramdana HHG gi kuthangda pigadaba economic empowerment scheme senpham mikhalgi khulai oina sinagadoribra mayol India gi nupi obisingi sel thugi phibam phagat hanaba paikhatliba self help group singda pigadaba economic empowerment of women scheme gi senpham asi lakiba Manipur Legislative Assembly gi election gi khulai oina sinagadoribra haina mayolna phongdokladuna scheme si miyam da kari gidamak mayek sengna khanghandribano haina lupsigi cherot amana hanglakli Manipur Youth League mayolgi publicity secretary ke samandana thadorba cherolsina makha taraduna state sigi oina general election naksilakpagaloina MLA singna magi constituency singi nupi workers in the scheme sigi senpham si pinanaba mi khandok khaching tawduna sem sabagaloina scheme asi lagiba mikhal sida mai paknana ba khulai oina sinarpagi pau miyamna phongphong tanare scheme asigi damak lengakna akhanna nupi singi mapangal hapnana ba makhogi punsida yaifanungaina paikhalko oiba tarabadi mari leinaba lengaki loisang amana scheme sigi matangda miyamda mayek sengna khanghan phamthoi maramdi scheme sigi damakta kaithorakliba senpham si political party singi phandagi pigadabnate masidi lengakna miyamdagi khongotkiba tax ki senpham adudagi kaithoklaga pigadabani haidi je minister Yunam Khemchana sahi sigi mas nipangi taresuba assembly session da state ki budget ta haptuna anoba scheme oina lauthokiba scheme for economic empowerment of women through HHG na Manipur gi nupi lakh ahumga dasmik mangada tangkak ahum thokna ahan ba chahi gi oina lupa lising tara masa gi bank account ta direct benefit transfer gi khuthangda pigani haina lautokibani masigumba lupa crore chahumga yangkhai gi senpham asi pitharnaba karamba moongda beneficiary khangadabano kanana khangadabano madi karamba matamda senpham sing yengthokani haibna chingbagi matangda miyamda manung mapanaidana khanggadabani scheme si self help group sing da piragani hairebanina self help group yaudaba nupi sing asidi scheme sigi kanaba phangloi doribra karamba nupi singna scheme sigi kanaba phangba yagadagi haibadu mayek sengna lengak sina miyamda khanghan phamthoi miyamgi mifam amada je minister na scheme sigi senpham kumsi sahigi ningol chakobo mamangda pigani hairiba sibu karamba criteria da pigadoribano amukta da Manipur gi nupi lakh 3.5 ta pigadoriba natragana karamba moongda beneficiary singda yohongadoribano haibadusu miyamda mayek sengna khanggadabani hairi makha tarpada Modi lekang na sakiba wasaka tawthorba thabaka changdamnabagi document ama congress na phongkai hairi miyam yeng taminasi Modi 3.0 gi lengak chahi ani mapung pha ki bagaloina center da lariba BJP gi lenga asina miyamda sakiba wasak sing aduga tawthorba thabaka changdamnaba promise versus reality haina mingthonba document ama congress na phongkai congress luchingba Rajiv Gaura Amitabh Dubena page humdraga manga panba AICC gi research department sem saba document asi puthokladuna hai hokiba chahi taraga ni thoisida PM Modi na luchingba lenga na miyamda achauba wasakya sakhi achauba wasakya thamki amasung pause singda headline oiba wafung kya ngangki adubu kupna yengsilurabadi Modi lenga na sakiba wasak ngakpagi mahutta miyamgi punsi mahing phawba semtokpa ngamlaktre sinmilon thabak phangdaba foreign policy energy mahoksagi phibam law singu amadi law and order singba hiram singda PM Modi na luchingba lenga asi maikai khudimakta utharakle haiki AICC ki research department ki head chu oiriba Rajiv Gaurana phongdokibada chahi taragi mamangda Modi lenga na Ujjala program gi beneficiary singda chakthong gas cylinder taraga ni thoi phanganduna nupi singbu khudong thininga oiba chakthongbagi moong matawdagi kallagani haina lauthokhraba matungda ngasidi beneficiary singda piba chakthong gas cylinder gi masing suknagi marida hanthankre Modi masamangna India bu thabak lakya generate tawba laipak ama ohengani haikhrabasu ngasidi laipa asigi naha sing phawba thabak phangdabagi khudong chada mayaknare graduate oiraba naha chada taraga tare rom tamak chahi amagi manungda thabak phangba ngamba naha sing oiri nupa nupi animakta chap manaba khudong chaba pigani haikibadu thabakta onthokdaduna ngasidi global gender gap index da India asi chama kuntra mathoi suba mafamda haithakrabani micro small amasung medium enterprise sogatuna thabak generate tawgani amasung similon gi
यांगलेन सरू ओहनगनी हाइकिबदु डिमोनेटाइजेशन की चैथेंग अमसुंग सिमिलोन मराई चाथरपना मरम ओरगा हौकिबा सेनबा चाहिदा MSME की लिसिंग निफु की मथक्ता सट डाउन तौखी डेमोक्रेसी हेना मपांगल कखत हनगनी हाइकिबा मोदी लेंगांगना लेपासिगी तोंगान तोंगान बमफमदा इलेक्टोरल रोल दगी वोटर क्रोर 6.5 रोंगी मिंग कखत हनखिबना इंडिया दा लैरिबा डेमोक्रेसी असी नुंगदा असोइब लैबगी ममी उरी पोचै ममल तांखलकपदगी मियामगी साफनबा होनगनी हाइकिबदुना ngasidi मियामना चाकथों ग्यास चादा चामगा पुनगा हुमदो हेना ममल पीदुना लैनी मोदी लेंगा की मतमदा पेट्रोल की ममलना चादा निफुगा मरी डीजल की ममलना चादा हुमद्रागा हुमदोय सगोम की ममलना चादा हुमद्रागा माथोय अमसुंग हवा की ममल चादा मरफुगा मरी हेंगलखै PM मोदी ने कुमजा 2024 फाव की मनुंगदा इंडिया असि मालेम की अहुमसुबा क्वाइदगी चावबा सिमिलोन ओइगनी अमसुंग US डॉलर मिलियन मंगा की सिमिलोन ओइगनी हाइना फोंदोखरबसु ngasidi इंडिया मालेम की तरुक सुबा क्वाइदगी चावबा सिमिलोन ओइदुना मरी सुबा पोजिशन दगी हाइथरखै मसिगी मथक्ता एजुकेशन सिस्टम मॉडर्नाइज तौगनी हायरगा हौजिक की वाथोक यावना चाही खुदिंगी मरु ओइबा एग्जाम सिंग क्वेश्चन पेपर लीक ओहंदुना माहिरोय क्या की पुंसी मांगले हाइरी मखा तारपदा नेपाल दा इंडिया दगी हाइनो पुसलकपा थिंख्रे हाइरी इंडिया दगी पुसलकपा हाइनो सिंगदा एहनबा तिलहार हिदाक यावी अमसुंग ngamkhagi saruk singda quarantine gi khudong sabu wali haibagi wafamda yumpham oiduna नेपाल दा इंडिया दगी हाइनो पुसलकपा अथिंगबा थमख्रे नेपाल की ऑफिशियल सिंगना फोंदोर किबदा इंडिया की हैनौ सिंह नेपाल दा पुसलकपदा अथिंगबा थमखिबा अदु नेपाल की हैनौ पुथोकलिबा लौमी सिंगी पुकनिंग थगतपनी हाइकी नेपाल दा हैनौ पुथोकलिबा असि मे थकाइदगिना जुलाई की थकाइ फावनी इंडिया की हैनौ पुसलकपना अथिंगबा थमलिबा असिना नेपाल की है मही पुथोकपसिंगदा अकाइबा खरदा कोखनगनी हाइना लेंगांगना माइकाइदगी सेंदोरकली वीडियो से पौदलबा सोखिबां खिबावा सुमापिगनी चैनल से दोंसिबिदुना शेयर अमदि सब्सक्राइब तौबिबिदमो हाइना तंथारपा खुंदोचरी अमदि मखा तंगयान बि सेबा तौगमंद ओजिगे